ꯑꯃꯨꯛꯇꯪ ꯈꯜꯂꯒ ꯌꯦꯡꯕꯤꯌꯨ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯍꯣꯜꯂꯤꯕ ꯑꯣꯛꯁꯤꯖꯦꯟ ꯑꯁꯤꯅ ꯃꯥꯡꯈ꯭ꯔꯕꯗꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯅꯠꯇꯦ ꯁꯦꯀꯦꯟ 5 ꯈꯛꯇꯪꯒꯤ ꯑꯣꯏꯅ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯣꯜꯂꯤꯕ ꯁꯣꯔ ꯑꯁꯤ ꯑꯗꯨꯝ ꯊꯤꯡꯗꯨꯅ ꯂꯩꯕ ꯉꯝꯒꯗ꯭ꯔꯥ ꯑꯦꯠꯃꯣꯁꯐꯤꯌꯔꯗꯅ ꯀꯔꯤ ꯑꯍꯣꯡꯕ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯗꯅ ꯀꯔꯤ ꯑꯀꯥꯏꯕ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯈꯪꯅꯤꯡꯂꯤꯕ ꯌꯦꯡꯅꯤꯡꯂꯤꯕ ꯎꯅꯤꯡꯂꯤꯕꯁꯤꯡ ꯑꯗꯨ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯌꯦꯡꯃꯤꯟꯅꯔꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯌꯣꯔ ꯀ꯭ꯌꯨꯔꯁꯀꯤ ꯁꯥꯏꯠꯇꯒꯤ ꯀꯔꯤꯒꯨꯝꯕ ꯑꯣꯛꯁꯤꯖꯦꯟ ꯑꯁꯤ ꯁꯦꯀꯦꯟ 5ꯒꯤ ꯑꯣꯏꯅ ꯃꯥꯡꯈ꯭ꯔꯕꯗꯤ ꯀꯝꯗꯧꯒꯅꯤ ꯁꯣꯔ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯕꯤꯌꯨ ꯈꯪꯂꯝꯂꯅꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯕꯒꯦ ꯀꯌꯥꯝ ꯄꯦꯟꯕꯒꯦ ꯍꯥꯏꯕꯗꯨ ꯅꯪꯅ ꯍꯣꯟꯖꯜꯂꯤꯕ ꯑꯗꯨ ꯑꯣꯛꯁꯤꯖꯦꯟꯅꯤ ꯑꯦꯠꯃꯣꯁꯐꯤꯌꯔꯗ ꯑꯣꯛꯁꯤꯖꯦꯟꯅ ꯌꯥꯎꯔꯤꯕ ꯆꯥꯡ ꯑꯁꯤ 21%ꯅꯤ ꯑꯗꯨꯒ ꯅꯥꯏꯇ꯭ꯔꯣꯖꯦꯟꯒꯤ ꯁꯔꯨꯛꯅ 71%ꯅꯤ ꯑꯣꯛꯁꯤꯖꯦꯟ ꯑꯁꯤ ꯑꯦꯠꯃꯣꯁꯐꯤꯌꯔꯗ ꯌꯥꯝꯅ ꯆꯥꯡ ꯋꯥꯡꯅ ꯌꯥꯎꯗ꯭ꯔꯕꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯑꯣꯛꯁꯤꯖꯦꯟ ꯑꯁꯤꯅꯤ ꯑꯣꯛꯁꯤꯖꯦꯟ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯀꯔꯤꯒꯨꯝꯕ ꯂꯩꯔꯝꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯎꯔꯤꯕ ꯄꯥꯝꯕꯤ ꯁꯥ ꯉꯥ ꯏꯁꯤꯡ ꯑꯗꯨꯒ ꯃꯤꯑꯣꯏꯕ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯉꯁꯤ ꯃꯁꯛ ꯅꯥꯏꯅ ꯂꯩꯔꯤꯕ ꯑꯁꯤꯒꯨꯝꯅ ꯂꯩꯔꯝꯂꯣꯏ ꯁꯦꯀꯦꯟ 5 ꯈꯛꯇꯪ ꯑꯣꯛꯁꯤꯖꯦꯟ ꯌꯥꯎꯗꯅ ꯂꯩꯕ ꯍꯥꯏꯕꯁꯤ ꯇꯥꯕꯗ ꯌꯥꯝꯗꯕ ꯃꯇꯝꯅꯤ ꯑꯩꯈꯣꯏ ꯑꯌꯥꯝꯕꯅ ꯁꯦꯀꯦꯟ 30ꯃꯨꯛꯇꯤ ꯁꯣꯔ ꯊꯤꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯕ ꯉꯝꯂꯤꯕꯅꯤ ꯑꯗꯨꯅ ꯁꯦꯀꯦꯟ 5 ꯈꯛꯇꯪ ꯅꯪꯒꯤ ꯍꯛꯆꯥꯡꯗ ꯑꯣꯛꯁꯤꯖꯦꯟ ꯆꯪꯂꯛꯇꯕ ꯃꯇꯝꯗ ꯅꯪ ꯅꯁꯥ ꯐꯥꯎꯕ ꯈꯪꯖꯍꯧꯔꯣꯏꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯇꯩ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯊꯥꯖꯗꯕ ꯃꯑꯣꯡꯗ ꯍꯣꯡꯍꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯁꯦꯀꯦꯟ 5 ꯈꯛꯇꯪꯗꯨꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗꯤ ꯄꯨꯡꯍꯣꯡ ꯍꯣꯡꯂꯛꯀꯗꯧꯔꯤꯕꯅꯤ ꯑꯣꯛꯁꯤꯖꯦꯟ ꯌꯥꯎꯗꯅꯗꯤ ꯅꯪꯅ ꯐꯖꯈ꯭ꯔꯕ ꯍꯣꯕꯔ ꯗꯥꯝ ꯑꯗꯨꯒ ꯄꯦꯟꯊꯦꯝꯗꯣꯝ ꯀꯪꯀ꯭ꯔꯤꯠꯅ ꯍꯦꯛ ꯁꯥꯔꯤꯕ ꯄꯣꯠ ꯆꯩ ꯈꯨꯗꯤꯡꯃꯛ ꯕꯥꯏ ꯕꯥꯏ ꯇꯧꯕ ꯌꯥꯒꯗꯧꯔꯤꯕꯅꯤ ꯑꯣꯛꯁꯤꯖꯦꯟ ꯍꯥꯏꯕꯁꯤꯅ ꯀꯪꯀ꯭ꯔꯤꯠꯀꯤ ꯑꯣꯏꯅꯗꯤ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟ ꯇꯥꯁꯤꯟꯗꯨꯅ ꯅꯞꯁꯤꯟꯅꯗꯨꯅ ꯂꯩꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯆꯧꯕ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯑꯣꯛꯁꯤꯖꯦꯟ ꯌꯥꯎꯗꯅꯗꯤ ꯀꯪꯀ꯭ꯔꯤꯠ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯁꯤ ꯏꯐꯨꯜꯒꯨꯝꯅ ꯂꯩꯔꯝꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯅꯪꯁꯦ ꯅꯁꯥꯅ ꯅꯨꯡꯁꯥ ꯌꯥꯏꯕꯒꯤ ꯍꯩꯅꯕꯤ ꯂꯩꯔꯕ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯅ ꯌꯥꯝ ꯁꯥꯊꯤꯅ ꯆꯥꯛꯊꯦꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕꯗꯨꯗꯤ ꯑꯗꯨꯃꯛ ꯂꯩꯕꯤꯕ ꯌꯥꯔꯦ ꯃꯔꯝꯗꯤ ꯅꯨꯡꯁꯥꯗ ꯌꯥꯎꯔꯤꯕ UV ꯔꯦ ꯑꯁꯤ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯑꯣꯖꯣꯟ ꯂꯦꯌꯔ ꯑꯁꯤ ꯑꯣꯛꯁꯤꯖꯦꯟꯅ ꯁꯥꯔꯝꯕ ꯃꯔꯝꯅ ꯄ꯭ꯔꯤꯊꯤꯕꯤꯗꯒꯤ ꯑꯣꯖꯣꯟ ꯂꯦꯌꯔ ꯂꯧꯊꯣꯛꯈꯤꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯅꯨꯡꯁꯥ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯅꯨꯡꯁꯥꯅ ꯆꯥꯛꯊꯦꯛꯂꯤꯕ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯅꯥꯀꯣꯡ ꯑꯁꯤꯁꯨ ꯄꯣꯈꯥꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯑꯣꯛꯁꯤꯖꯦꯟ ꯃꯥꯡꯈꯤꯕ ꯍꯥꯏꯕꯁꯤꯃꯛꯇꯤ ꯑꯩꯈꯣꯏꯒꯤ ꯑꯦꯌꯔ ꯄ꯭ꯔꯦꯁꯔꯗ 21% ꯃꯥꯡꯈꯤꯕ ꯍꯥꯏꯕꯅꯤ ꯑꯁꯨꯛ ꯌꯥꯝꯅ ꯑꯍꯣꯡꯕ ꯂꯥꯛꯄ ꯍꯥꯏꯕꯁꯤ ꯁꯃꯨꯗ꯭ꯔꯒꯤ ꯏꯃꯥꯏꯗꯒꯤ ꯈꯪꯍꯧꯗꯅ ꯈꯨꯗꯛꯇ ꯃꯤꯇꯔ 2,000 ꯇꯥꯊꯈꯤꯕꯒꯨꯝ ꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯥꯀꯣꯡ ꯑꯁꯤꯅ ꯑꯗꯨꯛ ꯊꯤꯅ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧ ꯑꯗꯨ ꯆꯥꯁꯤꯟꯅꯕ ꯉꯝꯂꯛꯇꯗꯨꯅ ꯄꯣꯈꯥꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯋꯥꯔꯤ ꯑꯁꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤꯀꯣ ꯃꯌꯥꯝ ꯃꯈꯥ ꯇꯥꯖꯔꯛꯀꯦ ꯑꯣꯛꯁꯤꯖꯦꯟ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯩꯁꯨ ꯆꯥꯛꯇꯨꯅ ꯂꯩꯔꯝꯂꯕꯁꯨ ꯃꯨꯠꯈ꯭ꯔꯒꯅꯤ ꯃꯩ ꯊꯥꯒꯠꯀꯦ ꯈꯜꯂꯕꯁꯨ ꯊꯥꯒꯠꯄ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯒꯥꯔꯤꯁꯤꯡ ꯑꯁꯤꯁꯨ ꯃꯩ ꯍꯥꯏꯕꯁꯤ ꯇꯉꯥꯏꯃꯛ ꯐꯗꯅ ꯌꯥꯎꯗꯕ ꯌꯥꯗꯕꯅꯤꯅ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯈꯤꯗꯧꯔꯤꯕꯅꯤ ꯃꯁꯤꯗ ꯅꯠꯇꯅ ꯃꯊꯛꯇ ꯄꯥꯏꯗꯨꯅ ꯆꯠꯂꯤꯕ ꯄ꯭ꯂꯦꯟ ꯃꯌꯥꯝ ꯑꯁꯤꯁꯨ ꯈꯨꯗꯛꯇ ꯐꯦꯜ ꯑꯣꯏꯔꯛꯇꯨꯅ ꯂꯩꯃꯥꯏꯗ ꯇꯥꯔꯛꯀꯗꯧꯔꯤꯕꯅꯤ ꯑꯇꯤꯌꯥ ꯑꯁꯤꯁꯨ ꯄꯨꯡꯃꯝ ꯃꯝꯈꯤꯗꯧꯔꯤꯕꯅꯤ ꯃꯔꯝꯗꯤ ꯅꯨꯃꯤꯠꯇꯒꯤ ꯂꯥꯛꯂꯤꯕ ꯃꯉꯥꯜ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯅꯨꯡꯁꯤꯠꯇ ꯌꯥꯎꯔꯤꯕ ꯄꯥꯔꯇꯤꯀꯜ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯌꯩꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯣꯛꯁꯤꯖꯦꯟ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯃꯉꯥꯜꯅ ꯌꯩꯅꯕꯒꯤ ꯁꯔꯨꯛ ꯌꯥꯝꯂꯛꯇꯗꯨꯅ ꯑꯇꯤꯌꯥ ꯑꯁꯤ ꯃꯝꯈꯤꯗꯧꯔꯤꯕꯅꯤ ꯑꯇꯩ ꯃꯌꯥꯝ ꯑꯁꯤ ꯇꯧꯔꯤꯉꯩꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯄꯥꯟ ꯊꯪꯕ ꯂꯩꯔꯣꯜ ꯑꯥꯔꯊ ꯀ꯭ꯔꯁ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯁꯤ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯈꯤꯗꯧꯔꯤꯕꯅꯤ ꯃꯔꯝꯗꯤ ꯑꯥꯔꯊ ꯀ꯭ꯔꯁ ꯑꯁꯤ ꯁꯦꯝꯕꯗ 45% ꯑꯃꯗꯤ ꯑꯣꯛꯁꯤꯖꯦꯟꯅ ꯑꯣꯏꯔꯤꯕꯅꯤ ꯀ꯭ꯔꯁ ꯑꯁꯤ ꯀꯥꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯀꯥꯏꯈꯤꯗꯧꯔꯤꯕꯅꯤ ꯀꯔꯤꯝꯇ ꯂꯦꯝꯍꯧꯗ꯭ꯔꯕ ꯃꯇꯝꯗ ꯀꯥꯏꯕ ꯂꯦꯞꯈꯤꯗꯧꯔꯤꯕꯅꯤ ꯅꯪ ꯑꯩ ꯄꯨꯝꯅꯃꯛ ꯑꯁꯤ ꯒ꯭ꯔꯦꯚꯤꯇꯤꯒꯤ ꯃꯇꯦꯡꯅ ꯃꯈꯥꯗ ꯇꯥꯁꯤꯟꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯕꯨ ꯐ꯭ꯔꯤ ꯐꯣꯜ ꯍꯥꯏꯔꯒ ꯈꯪꯅꯩ ꯑꯃꯨꯛꯇꯪꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯕꯤꯌꯨ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯊꯣꯛꯂꯛꯂꯣꯏ ꯃꯗꯨꯅ ꯄꯥꯈꯠꯇꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ